ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯐ꯭ꯔꯦꯟꯆ ꯔꯤꯚꯣꯂꯨꯁꯟꯗ ꯑꯆꯪꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯅꯦꯄꯣꯂꯤꯌꯟꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗꯅ ꯂꯩꯔꯤ ꯑꯃꯗꯤ ꯅꯤꯡꯁꯤꯡꯅꯔꯤ꯫ ꯑꯦꯝꯄꯤꯌꯔ ꯑꯣꯐ ꯐ꯭ꯔꯥꯟꯁ ꯅꯦꯄꯣꯂꯤꯌꯟꯅ ꯍꯥꯏꯔꯝꯃꯤ, ꯑꯐꯕ ꯏꯃꯥ ꯑꯃ ꯄꯤꯌꯨ ꯃꯥꯂꯦꯝ ꯑꯁꯤ ꯖꯣꯏ ꯇꯧꯒꯦ꯫ ꯋꯥꯍꯩ ꯑꯁꯤ ꯌꯥꯝꯅ ꯑꯔꯊ ꯂꯩꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯨꯝꯗꯨꯅꯇ ꯂꯩꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯦ, ꯊꯣꯛꯂꯛꯂꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯁꯅꯥꯒꯤ ꯃꯌꯦꯛꯅ ꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯃꯥꯁꯤꯡꯅ ꯀꯠꯊꯣꯛꯄꯒꯤ ꯊꯧꯅꯥ ꯑꯗꯨꯅ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯂꯤꯕꯅꯤ ꯑꯃꯁꯨꯡ ꯃꯁꯛ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯏꯃꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯍꯟꯅꯤꯡꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯛꯄ ꯍꯥꯏꯕꯁꯤ ꯏꯃꯥꯁꯤꯡꯒꯤ ꯊꯃꯣꯏꯅ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯀꯩꯗꯧꯉꯩꯗꯁꯨ ꯍꯥꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕꯗ ꯏꯪ ꯀꯨꯝꯖꯥ ꯁꯣꯛ 1904ꯗ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯅ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤꯌꯦꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯌꯣꯛꯇ ꯍꯧꯈꯤꯕ ꯑꯍꯥꯟꯕ ꯅꯨꯄꯤꯂꯥꯜ ꯑꯃꯁꯨꯡ ꯏꯪ ꯀꯨꯝꯖꯥ ꯁꯣꯛ 1938ꯒꯤ ꯗꯤꯁꯦꯝꯕꯔ 12ꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡꯒꯤ ꯃꯥꯌꯣꯛꯇ ꯊꯧꯅꯥ ꯐꯔꯕ ꯏꯃꯥꯁꯤꯡꯅ ꯈ꯭ꯋꯥꯡꯗ ꯈꯣꯡꯆꯦꯠ ꯂꯥꯛꯇꯨꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯇꯨꯅ ꯍꯧꯈꯤꯕ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯃꯥꯏ ꯄꯥꯛꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯤ, ꯁꯤꯡꯊꯥꯔꯤ꯫ ꯄꯨꯋꯥꯔꯤꯒꯤ ꯂꯃꯥꯏꯗ ꯁꯅꯥꯒꯤ ꯃꯌꯦꯛꯅ ꯏꯗꯨꯅ ꯂꯩꯍꯧꯔꯒꯅꯤ꯫ हिस्टोरिकल लैंडमार्क ओइन इम्फाल वेस्ट की बाबूपरादा जेनरल पोस्ट ऑफिस की हेक मनकंदा नुपीलाल मेमोरियल कम्प्लेक्स मसिक मंगाल थोकना लेरी। चाही खुदिंगी डिसेंबर तांग 12द स्टेट की थाकता नुपीलाल निंसिंग थौरम पांगथोकतुना थौना फरबी इमासिंगी मफमदा इकाई खुमना उन्नरी। ngasi चादा नौदा मसा मसु अखोइनी इमासिंगी थौना फरबी इमासिंग अदुगी निंसिंगदुन इकाई खुमना उल्ली। मणिपुर की इमासिंग नुपीसिंग कथोकपा अमदि थौना लिंजेल ngasi मालेमदा अचौबा फिदा अमा कनदुन लेरी। अमरोमदसु खोइरम्बन कैथेल नुपीसिंगतगी ओइबा कैथेल मालेमदा अनि सुदे। खोइरम्बल कैथेल फम इमासिंगी थौना लिंजेल पल अमतन थिंगबा ngamde। इमासिंगी इहौदा मतम मतंगी लेंगाक पाइरिबसिंगना थक निक्लिबनी। हौजिक स्टेट असिदा थोकलिबा मैते अमदि कुकीगी इरांग असिदा इमासिंगना मफम मफम खुदिंगदा अहिंग नुंथिल नाइदना ख्वांगदा खोंगचेट लाक्तुना मयेक साना लांथेंगनरी। अदुबु कनागुम खरन अरानबा मोंगदा इमासिंग चै थांगबा योरकपदा इमासिंगी असाउबना पनखै लांकिदुना चोंथोक्तुना मायुक यारी। इमासिंगना चुमदुनत लैरबा असिदा लाई ओइख्रबा इमासिंगी मयेकता लेप्पा ngamgani थाजदे। हौजिकि इमासिंग पेंदबा अमदि निंगमदबना मियामगी मांग थाना चोंथोरकले। थोकलिबा इरांग असि लोइसिनबा खोटनबदा इमासिंगना अचौबा थौदांग लौरी। लमदम असिगी मपी मपा लेंगाक पाइरिबा मिनिस्टर एमएलए सिंगना थोकलिबा इरांग असि लोइसिनबा खोटनगदबनी। इरांग असि लोइसिनबा ngamdrabadi थोकहन्निंगदबा थौदोक वाथोक कया थोलक्तुना अैखोगी तुंगी लंबी लेक्तबसु याय। लाइओइख्रबा इपा इपुसिंगना थंबीरम अैखोगी लम अैखोगी ngamखै ngasiगी चरोल सुरोल चादनौदा अैखोइना ngakdabani अैखोगी लम इंची अमा फाउबा मांगबा यारोय। मियामगी मिट नाकोंग ओइहनजरिबा इपेक टीवी न्यूज हाइबा न्यूज नेटवर्किंग यूट्यूब चैनल अमदी एफबी पेज असिबु लाइक सब्सक्राइब अमदी फॉलो तौबीदुना सपोर्ट तौबियो। लोइनना तुंगकोइना मियामगी सेवा तौबा ngamननबा अदोंगी ममल यामलबा सजेशन तरामना ओक्चरी।